Infal Finance ki kuntra mathoilak suba mapok kumon thoram ngasi Major Kuljaleba Manipur Press Club ki Loktak Holda pangtokhrei thoram aduda Mahut Minister Y.Khemchand Singh Infal Finance ki Managing Director Wairokpam Guneshwar Singh amadi State Bank of India ki Regional Manager Kumukcham Okendro Singh natoi mitunglen Singh oina saruk yaki thoram aduga mari leinana Minister Y.Khemchand na hai nationalized bank kayana miyamda kanaba kaya pirabasu bank sing asina yaushinba ngamdaba mafam kaya ama leiri asigumba mafam sing asida Infal Finance na chingba yana miyam gi awat pasing menkhatnaba honaduna lakli haiduna mahak na makata na hai lamdam asida thokliba irang asida khun ngakpa singi awat apa sing miyam na mateng piramba adu irang ashi nemtharakpa loinana miyam na su mateng panglangba adu khara hantharakpadagi makhoi gi changdraba yadraba potlam sing menkhatnabani haiduna puba thangba ngamloidaba demand toriba sing ase lepiyu haina phongdurakhi Sadi performa mengenai bagi gerasi macam ilang performa macam bagi bagi sokong kunga pahija betul. Mayang sandala awal apa tilaga kunga bersih bagi. Proses itu juga awal apa tilaga. Tim bersih ilang sulit bagi musuh lepiyu ada apa bagi mayang ni mateng pang bisa siapa bagi. Sana dia mula segi di mana sudah bukan di mana media itu enggak masih tahu itu. Jadi, anggap lewat itu kan untuk logik kan, ada yang baru dah putar kan muda bah, dong bokai, baru kasus masih tahu jalan yang media itu nggak betul. Nakalamaromda Society SG Managing Director W. Guneshwar Nahai ngasidagi chahi kuntra mathoigi mamangda yamna wana haudorakhiba society sina miyamgi awatpa sing kharada oirabasu mateng tawba ngamna ba honaduna lakle amaromda miyamgi mateng khaktanatana lewaki sermelon dasu mateng pangna ba honariba asida kanagumba kharana puba thangba ngamloidaba sale gi demand tawbiganu khairaduna mamang chahi ki me humdagi haurakhiba irang asina maram oiraga pithakiba loan sing khomgatpada lup singna thingba piba asina staff singda yauna kudong chadaba mayokna hale haina su phungdurakhi Kasi na talaga mga ito, ay ko yung thing, ay ko yung lumay thing. Ay ko na ito, this is the public isaraan, kung biro. Ay ko yung some family sa mo, may aga ito, kaya hindi biro. Ano, lang mo na ko siya, lang mo siya mo, may aga ako. Lang mo lang tayo, makasal, mamali lang ito. Lang mo siya, ay ibang ito. Ano na, ay ko siya, natin, ano, one of the bank, ako di banking business ni, ako MBS ng banking tinatid kami nito kumamari. Ano na? Siguro ba finansin masama sa asin, kita kita ay Manipuri economy. So, effective work kanina.